ꯉꯁꯤꯗꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯜꯂꯛꯄ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯅꯤꯡꯕ ꯊꯨꯡꯉꯦꯕꯀꯣ ꯅꯤꯡꯕ ꯊꯨꯡꯕꯗꯤ ꯇꯧꯕ ꯉꯝꯃꯦꯕ ꯑꯩꯈꯣꯏ ꯃꯃꯥꯒ ꯕꯕꯥꯒꯅ ꯇꯨꯝꯃꯤꯕ ꯃꯣꯝꯄꯥꯛꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯕꯗꯒꯤ ꯇꯨꯝꯃꯕ ꯃꯣꯝꯄꯥꯛꯅꯦꯕ ꯁꯤꯁꯦ ꯀꯩꯝ ꯌꯥꯎꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯃꯣꯝꯄꯥꯛ ꯑꯅꯧꯕ ꯑꯃ ꯄꯣꯔꯛꯑꯦ ꯁꯤ ꯄꯣꯔꯛꯑꯦ ꯀꯩ ꯐꯥꯎꯒꯦ ꯃꯃꯥ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯆꯥꯗ ꯆꯥꯎꯔꯛꯄ ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯨꯕꯣ ꯑꯁ ꯑꯁꯤꯒꯤ ꯊꯣꯛꯏ ꯀꯞꯄꯤꯖꯣꯡꯀꯣ ꯀꯞꯀꯅꯣ ꯑꯝꯇ 이장이 오빠는 없어요. ꯀꯞꯀꯅꯣ ꯑꯝꯇ ꯑꯁ ꯁꯤ ꯁꯣꯝ ꯑꯝꯇ ꯌꯦꯡꯉꯣꯁꯦ ꯀꯞꯀꯅꯣꯁꯦ 이장이 따로따로 그리고다 너희 마이 빠워 하이스. ꯑꯦꯁ ꯍꯦꯟꯅ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯑꯣꯏꯗꯣꯏꯅꯤ ꯀꯞꯀꯅꯨꯀꯣ ꯃꯣꯝꯄꯥꯛ ꯁꯤꯟꯗꯣꯛꯑꯁꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯔꯦ ꯄꯨꯂꯞ ꯂꯣꯏꯔꯦ ꯃꯤꯈꯨ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯣꯅꯣꯝꯗ ꯈꯔꯝꯖꯔꯦ ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯕ ꯑꯣꯏꯅ ꯄꯣꯔꯦ ꯑꯗꯨꯒ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯦ
ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ 찍어지 야돼 sini last maning jelas tadi orang maning ni maning ta ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯕꯅꯤ ꯃꯊꯪ ꯚꯤꯗꯤꯑꯣ ꯁꯥꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ